ꯑꯦꯡꯀꯔ ꯅꯔꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯥꯏꯕꯤꯌꯨ ꯑꯣ ꯑꯇꯩ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕꯤꯔꯤ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯑꯝꯕ ꯍꯜꯂꯣ 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 ꯀꯣꯜ ꯇꯧꯕꯤꯔꯛꯏꯕ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯂꯥꯡꯃꯩꯗꯣꯡꯗꯒꯤ ꯊꯧꯅꯥꯎꯖꯝ ꯑꯉꯧꯕꯤꯅꯦ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯍꯥꯏꯕꯤꯌꯨ ꯀꯩꯒꯨꯝꯇ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯂꯥꯡꯃꯩꯗꯣꯡ ꯃꯅꯤꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏ ꯏꯀꯣ ꯄꯥꯔꯛꯇ ꯑꯩꯈꯣꯏ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯇꯦꯡꯀꯤ ꯑꯃ ꯆꯜꯂꯦꯕ ꯇꯥꯕꯤꯕ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯇꯥꯖꯔꯤ ꯑꯗꯣ ꯑꯦꯂꯦꯛꯁꯟ ꯃꯃꯥꯡꯗꯗꯤ ꯌꯥꯝ ꯊꯨꯅ ꯏꯁꯤꯡ ꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯦꯂꯦꯛꯁꯟ ꯂꯣꯏꯔꯛꯄꯁꯤꯗ ꯏꯁꯤꯡꯁꯤ ꯑꯃꯨꯛꯇꯪ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯁꯤꯗ ꯊꯥꯖꯤꯟꯕꯤꯔꯒ ꯑꯩꯈꯣꯏ ꯄꯥꯏꯞ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯗ ꯑꯃꯨꯛꯇꯪ ꯐꯪꯍꯟꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯂꯣꯏꯅ ꯑꯩꯈꯣꯏ ꯇꯣꯇꯤꯒꯤ ꯏꯁꯤꯡꯁꯤ ꯃꯇꯝ ꯁꯥꯡꯉꯦ ꯑꯩꯈꯣꯏꯅ ꯆꯍꯤ ꯍꯨꯝꯐꯨ ꯁꯨꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏ ꯊꯛꯄ ꯐꯪꯗ꯭ꯔꯤꯁꯤ ꯃꯁꯤꯃꯇꯪ ꯑꯃꯨꯛꯇꯪ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯁꯤꯟꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯊꯥꯒꯠꯆꯔꯤ ꯂꯥꯡꯃꯩꯗꯣꯡꯗ ꯑꯩꯈꯣꯏꯒꯤ ꯊꯛꯅꯕ ꯏꯁꯤꯡꯁꯦ ꯊꯛꯅꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯤꯡꯁꯦ ꯊꯛꯄꯁꯦ ꯑꯌꯥꯝꯕꯅ ꯐꯪꯅꯗꯦ ꯇꯣꯇꯤ ꯏꯁꯤꯡꯁꯦ ꯑꯗꯨꯕꯨ ꯌꯥꯝ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯥꯡꯃꯩꯗꯣꯡꯗꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯌꯥꯡꯂꯝ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯅꯔꯦꯕꯜ ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯌꯨꯝꯅꯥꯝ ꯔꯥꯙꯦꯁ꯭ꯌꯥꯝꯁꯨ ꯂꯥꯡꯃꯩꯗꯣꯡꯗꯒꯤꯅꯤ ꯑꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯥꯒꯤꯁꯨ ꯈꯨꯟ ꯑꯣꯏꯕꯅꯤ나 ꯑꯗꯨꯝ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯃꯗꯨꯒꯤ ꯊꯥꯖꯕꯁꯨ ꯊꯝꯖꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ 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 ꯀꯣꯜ ꯇꯧꯕꯤꯔꯛꯏꯕ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯏꯕꯨꯡ ꯑꯩ ꯊꯧꯕꯥꯜ ꯄꯥꯈꯪꯈꯣꯡꯗꯒꯤ ꯑꯣꯀ꯭ꯔꯝ ꯃꯅꯟꯗꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯤꯌꯨ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯅ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯑꯍꯥꯟꯕꯗ ꯍꯥꯏꯖꯅꯤꯡꯕꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯁꯣꯂꯔꯁꯤꯡꯁꯤꯅ ꯐꯣꯟꯁꯦ ꯇꯧꯔꯛꯑꯒ ꯋꯥ ꯉꯥꯡꯗꯕꯁꯦ ꯋꯥ ꯉꯥꯡꯕꯤꯒꯗꯣꯏꯗꯤ ꯐꯣꯟꯁꯦ ꯇꯧꯕꯤꯒꯅꯣꯅ ꯁꯤꯃꯇꯪꯗꯤ ꯑꯩ ꯍꯥꯏꯖꯒꯦ ꯌꯥꯝꯅ ꯆꯨꯝꯃꯦ ꯍꯥꯏꯕꯤꯔꯤꯕꯁꯦꯀꯣ ꯀꯣꯜꯁꯦ ꯇꯧꯕꯤꯔꯛꯑꯝꯃꯒ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯍꯦꯛ ꯂꯩꯁꯟꯕꯒꯨꯝꯕ ꯑꯗꯨꯒ ꯏꯅꯥꯛꯇ ꯔꯦꯗꯤꯑꯣ ꯁꯦꯠ ꯍꯦꯛ ꯊꯥꯡꯖꯤꯟꯕꯤꯕꯒꯨꯝꯕꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯏ ꯃꯁꯤ ꯑꯩꯈꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅꯦ ꯑꯗꯨꯒ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯗꯁꯨ ꯅꯨꯡꯉꯥꯏꯕꯤꯔꯝꯃꯣꯏ ꯍꯥꯏꯅ ꯈꯟꯖꯩ ꯑꯇꯣꯞꯄ ꯋꯥꯐꯝꯗ ꯀꯔꯤ ꯂꯩꯕꯤꯔꯤ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯏꯕꯨꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯝꯒꯤ ꯑꯍꯥꯡꯕ ꯑꯩꯈꯣꯏ ꯒꯦꯞ ꯂꯩꯔꯝꯕ ꯃꯔꯛꯁꯤꯗ ꯏꯕꯨꯡꯉꯣꯅ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛ ꯐꯖ ꯐꯖꯕ ꯊꯥꯕꯤꯔꯛꯄꯁꯦ ꯁꯤꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯐꯖ ꯐꯖꯕ ꯃ꯭ꯌꯨꯖꯤꯛꯁꯨ ꯊꯥꯕꯤꯔꯛꯎꯀꯣ ꯑꯗꯨꯝ ꯍꯣꯏ ꯍꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯋꯥꯈꯟꯗꯣ ꯁꯨꯝ ꯅꯨꯡꯉꯥꯏꯖꯩꯑꯕ ꯌꯥꯝ ꯍꯣꯏ ꯍꯣꯏ ꯅꯨꯡꯉꯥꯏꯑꯕ ꯁꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯁꯨꯝ ꯇꯥꯕ ꯀꯥꯟꯗꯁꯨ ꯎꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯕꯗ ꯏꯕꯨꯡꯉꯣꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯑꯔꯤꯕꯤꯕꯒ ꯊꯥꯕꯤꯔꯛꯄꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯛꯀꯤ ꯑꯩꯈꯣꯏ ꯄꯥꯈꯪꯈꯣꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯇꯣꯇꯤ ꯏꯁꯤꯡꯁꯦ ꯇꯣꯇꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯁꯦ ꯃꯩꯁꯦ ꯊꯥꯔꯛꯑꯀꯥꯟꯗ ꯇꯣꯇꯤꯁꯦ ꯑꯩꯈꯣꯏ ꯃꯈꯥꯁꯦ ꯍꯦꯛꯇ ꯌꯧꯗꯕ ꯃꯩ ꯂꯥꯛꯇ꯭ꯔꯒꯗꯤ ꯈꯔ ꯑꯗꯨꯝ ꯌꯥꯕꯗꯣ ꯐꯪꯉꯦꯕ ꯇꯥꯗꯤ ꯑꯗꯨꯝ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯃꯩꯁꯦ ꯇꯣꯇꯤ ꯊꯥꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣই ꯀꯔꯥꯅꯤ ꯈꯤꯇꯪ ꯃꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯤꯔꯒ ꯃꯁꯤ ꯈꯤꯇꯪ ꯃꯨꯊꯠꯄꯤꯕꯅꯤ ꯈꯪꯗꯦ ꯁꯤꯗ ꯇꯧꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯧꯅꯦ ꯍꯥꯏꯕ ꯏꯁꯤꯡꯁꯦ ꯐꯪꯗꯦꯕ ꯑꯩꯈꯣꯏꯗꯤ ꯃꯈꯥꯗ ꯂꯩꯖꯕꯅꯤꯅ ꯍꯥꯏꯕ ꯁꯤꯃꯇꯁꯨ ꯑꯩꯈꯣই ꯗꯥꯏꯃꯟꯒꯤ ꯀꯩꯅꯣꯗ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯣꯡꯗꯣꯛꯄꯤꯔꯝꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯕ ꯑꯣꯏꯁꯅꯨꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯀꯣꯜ ꯇꯧꯕꯤꯔꯛꯏꯕ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯂꯥꯡꯃꯩꯗꯣꯡꯗꯒꯤ ꯃꯦꯝꯆꯥ
ngasi Langmaidongdagi callse yam fangi habiu ming amta habiu kaimta thangkachare taw ado isagi mingdom ta habiu Langmaidongdagi ni habidi khangjere lemcha kari habi ningi habiu koi housing loan je koi piba matanda koi gi Langmaidonggi pihingi ilaraba nungda je mata pibige aduga ina thambay nungda loi pi su kamai tawjana adumadi khangjadre ado isa si Langmaidongdagi ni so habire ado honorable MLA su Langmaidongdagi ni ado chatlaga complaint goma tawbirubudi leibibro si ikhat badadi lam ikhat aduga yarakte kanoda ina thambay nungda ayamba onjala pi hoi masi tajabada kuisu yamna nungaijade adubo akhoi isagi hianglam kendagi MLA se Langmaidong su leirabanina amutang chatlaga amutang akhoi complaint gomba tawbirubudi leibibro moy ikhat padadi nate ikhat pabududi adum ikhat piba ina haina akhoi housing se aigidi phangde haibna singbase akhoi honorable MLA da akhoi haibirubudi leibibra haijaba halude haibadi mase haibigadabane housing loan se aigidi yaurukti karigino kari maramgino habise mase hangbigadabani isagi hek khunmakta MLA ama leibirabani na haijaba tare ko thagachari amutang hairaga yengbiyo na thamjage mathangi aigi da nataba mi koi Langmaidong di larba yam leisala yam yaudi haba aduga jembo pidi hoi adum mase mari leina singna tabibo oisano na thamjage thagachari call tawbirakpa mathangi caller da muk khudong saba pijari Hello. Aina karino. Isagi mingal leifam godam ta habiyo. Jaga ti chumbra ba. Isagi mingal leifam godam ta habiyo. Ai gi ming lo. Ai Kaksing dagi ni Rosni ko. Kari habininge ngasige puning warol sida call tawbirakpa. Bungo gi ming kari ko gen hal khonming bagi. Ai gi ming de boinaw haiba. Ha kariba boinaw haiba boinaw haiba amta ta de khoi di dona kanu su diamond gi ta di am taraga khoina kari haini wahang pohang ba kari to su dog dog de sai ju khan de wa jo hang de samai to ba rang sa ahalam gona ni biona ibona pai badu puning wa pai bisi yam harawi kholi adu to hai badu kanano ni de khangda hangjabai wani da to na leite akhoi Kaksing gi ko inung nungai khoi gi hoi singwate chak wate seng wate lerak se dona phataba leite mayam se nung khangam ngani da diamond na so do hoi thagachari khoi gi se dona se demand putok tok de ba khoi gi tawr se khoi MLA de chala tawgani councilor chala tawgani manan tawraga leibane Kaksing gi bolai leita ba thagachari hoi yamna chumbo wakhalon hajaba tare ko complain tawbiragadi khogi MLA da dum tawbigadamni councilor da tawbigadamni du radio da so haibigadabani du radio da ngakta hairaga mari leina singdadi MLA da chala ko hai mari leina singda haidiragadi amuksum kanna ba kana base phangdaba su yai aduna radio da so damak haibiyu hoi lau gi lambi oro hingon gi lambi oro koi sakadab lambi si ade dana chatlaga dum hairu ba mani ma so dum la yengbirani adum tawbini to sim pangang nga ga diamond do hai to dong hen su kana phangdo man hoi kana bade damak phangbu su yawi adubo kana bade kedong phangoi damno hairu banna de faidana hoi hai so haibi gadabni do radio do so damak haibi gadabni sini su ki bi de kedong ki duino mani akoi na moibu miyang mi hut ne da thagat kharaga akoi na haibi mo soi tabi ne khalle ba ko di ta se tabi e do hoi thagachari tin ne gira tin roira koi thang chi ba du akoi gi ne khala dum lai ba koi hoi ara bungo to ge
ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯔꯝꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯗꯅ ꯊꯥꯒꯠꯆꯔꯤ. Hello. ꯁꯦꯡꯃꯥꯏꯗꯒꯤ ꯏꯅꯥꯎꯕꯤ. ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯍꯥꯏꯕꯤꯌꯨ. ꯍꯧꯖꯤꯛꯁꯦ ꯏꯁꯤꯡ ꯈꯔ ꯂꯥꯛꯄꯒ ꯏꯝꯐꯥꯜ ꯇꯨꯔꯦꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯣꯠꯄꯒꯤ ꯆꯥꯡꯁꯤ ꯍꯦꯟꯖꯜꯂꯛꯄꯁꯤꯗ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯈꯪꯗꯦ. ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯔꯀꯥꯔ ꯄꯥꯏꯕꯤꯔꯤꯕꯁꯤꯡꯁꯤꯅ ꯃꯤ ꯑꯃꯨꯛꯇꯪ ꯆꯪꯕꯤꯔꯒꯗꯤ ꯇꯨꯔꯦꯟꯁꯤꯒꯤ ꯃꯣꯠꯂꯤꯕꯁꯦ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯄꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃ ꯑꯃꯨꯛ ꯊꯝꯖꯒꯦ. ꯑꯗꯨꯒ ꯑꯃꯅ ꯁꯦꯛꯃꯥꯏꯖꯤꯡꯁꯦ ꯑꯩꯈꯣꯏ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯁꯨꯝ ꯊꯣꯛꯈ꯭ꯔꯒꯅ ꯑꯩꯅ ꯂꯩꯖꯔꯤꯕꯁꯦ ꯁꯦꯛꯃꯥꯏꯗꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯥꯏꯀꯩ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯆꯔꯒ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯁꯤ ꯏꯝꯐꯥꯜ ꯆꯠꯈꯤꯗꯕ, ꯑꯗꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯟꯁꯤ ꯀꯛꯆꯤꯡ ꯆꯠꯀꯗꯕ, ꯑꯗꯒꯤ ꯑꯃꯅ ꯃꯃꯥꯡ ꯊꯪꯕ ꯅꯥꯀꯟꯁꯤꯅ ꯃꯨꯁꯂꯤꯝꯒꯤ ꯂꯝꯕꯤ. ꯑꯗꯨꯅ ꯃꯁꯤꯗ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯧꯔꯛꯄ, ꯃꯁꯤꯅ ꯒꯥꯔꯤ ꯃꯌꯥꯝꯁꯤꯒꯤ ꯃꯁꯤ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯃꯇꯝꯗ ꯁꯦꯀꯨꯔꯤꯇꯤꯁꯨ ꯂꯩ. ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤ ꯑꯩꯈꯣꯏ ꯃꯇꯝꯁꯤ ꯒꯥꯔꯤꯁꯤ ꯑꯦꯛꯁꯟꯗ ꯊꯧꯅꯔꯛꯄꯁꯤꯡꯁꯦ ꯌꯥꯔꯒꯗꯤ ꯒꯥꯔꯤꯁꯤꯡꯁꯤ ꯈꯔꯒꯗꯤ ꯇꯞꯊꯕꯤꯔꯒ ꯁꯦꯛꯃꯥꯏꯖꯤꯡ ꯕꯖꯥꯔ ꯌꯧꯗꯣꯔꯦ ꯍꯥꯏꯔꯒ ꯒꯥꯔꯤꯁꯤ ꯈꯤꯇꯪ ꯇꯞꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯄꯁꯤꯡꯁꯤꯒꯤ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯕꯁꯤꯃ ꯄꯤꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ. ꯑꯅꯤꯁꯨꯕꯗ. ꯑꯗꯨ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯗꯥꯏꯃꯟꯒꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯗꯥꯏꯃꯟꯒꯤ ꯆꯦꯅꯦꯜꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯎꯁꯣꯞꯀꯤ ꯑꯦꯟꯁꯥꯡ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯕꯥꯃꯣꯟꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯉꯒ ꯑꯁ ꯉꯁꯤꯒꯤ ꯑꯦꯟꯁꯥꯡ ꯃꯊꯦꯜꯁꯤꯗꯤ ꯑꯁꯣꯏꯕ ꯑꯝꯇ ꯌꯥꯎꯗꯦ ꯍꯥꯏꯔꯒ ꯑꯔꯣꯏꯕꯗ ꯑꯁ ꯁꯪꯒꯣꯝ ꯈꯦꯔꯒ ꯆꯥꯛꯍꯥꯎ ꯌꯦꯜꯂꯛꯄꯗꯣ, ꯃꯗꯨꯒꯤ ꯃꯍꯥꯎ ꯑꯃ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯅ ꯄꯤꯕꯗꯣ, ꯃꯗꯨꯒꯤ ꯃꯍꯥꯎꯗꯨꯃꯗꯪꯗꯤ ꯑꯩꯈꯣই ꯃꯁꯤꯕꯨ ꯑꯩꯕꯨ ꯌꯥꯝ ꯂꯥꯜꯂꯗ꯭ꯔꯥ ꯈꯪꯗꯦꯅꯤ ꯃꯁꯤꯕꯨ. ꯍꯥꯏꯕꯤꯌꯨ. ꯃꯁꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯅ ꯃꯍꯥꯎ ꯑꯃ ꯄꯤꯕ, ꯃꯁꯤꯒꯤ ꯃꯍꯥꯎꯁꯤ ꯑꯔꯣꯏꯕꯒꯤ ꯃꯍꯥꯎꯗꯨꯅꯤꯀꯣ. ꯑꯗꯨꯅ ꯗꯥꯏꯃꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ. ꯁꯤ ꯍꯥꯏꯖꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯦ. ꯑꯩ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤ. ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ. ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯋꯥꯐꯝ ꯈꯔꯁꯨ ꯑꯗꯨꯃꯛ ꯄꯨꯈꯠꯄꯤꯔꯝꯃꯤ. ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ. ꯃꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯁꯦꯡꯗꯣꯛꯑꯒꯁꯨ ꯑꯗꯥꯏꯗ ꯈꯨꯟꯗꯥꯔꯤꯕ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯣꯠꯁꯤꯜꯂꯒꯗꯤ ꯑꯃꯨꯛꯁꯨ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯀꯣ. ꯑꯗꯨꯅ ꯃꯁꯤ प्रजासिंगसु खितंग ज्ञान ताबगी मतम अदु ओइरबरा हाइना खंजै इवन अखोगी सकमाइजिंगी तुरेन से सिदा अखोगी नाहवै अंगांग फावो थादरक खिबदुम अखोई थेंगना जखरे को अदुना मसे यामना लाइबक थि बाइजबा तारिन को अदुना तुरेन मयाद खुंदारिबा अखोइना भाब ताद्रगदि सरकारना फना ला अमा सेंगगसु करिमत कानरोय अदुना मसे प्रजासिंगसु ज्ञान ताबगी मतम अदु ओइरे न थमजगे हाइना लितन थागचरे. Thank you. Hello. Hello. Good afternoon, sir. Good afternoon. Isagi minglifam haibiu. Sir, phone tawjare bai jiten irengomdagi. Ado ahan mamuktada akoigi Diamond bu tabiriba Diamond Radio channel jibu tabi thawai yauna tabiriba mayamda aina ahan mamuktada khurumjari. Sir, ngasi pungningi warolda kaiguma khara amdang thamjage sir. Haibiu. Akoi Manipur gi je sir. अखोई गाड़ी की वॉल्यूम जिसम हेकलक हाइतारे गाड़ी मचा होजनो गाड़ी अचौब होजनो मपाल लोमदगी जो अखोई सेकेंड हैंड गाड़ी म लाख मयाम हम चंगकपा लोइना गाड़ी योनबगी सिदा दुकान मयाम हम हांगपजिदा रोमदा गाड़ी जे असुकी मति योनदना दे गाड़ी तोंग हाइदि मणिपुर दा लैरिबा अखोई मयाम जी लोइना पैसा पाइरे हाइबा ताय अयामा गाड़ी जे अनि अहुम लोइ लैनरबा हाइतारे अदो मसिदा याम लुरी जे अखोई पार्किंग सिस्टम लैतबा
ꯑꯩꯈꯣꯏ ꯕꯖꯥꯔ ꯑꯃꯗ ꯆꯠꯂꯁꯨ ꯒꯥꯔꯤꯁꯦ ꯄꯨꯔꯦꯅ ꯆꯠꯂꯦ ꯈꯜꯂꯁꯤ ꯒꯥꯔꯤ ꯊꯥꯐꯝ ꯍꯦꯛ ꯂꯩꯇꯕꯒꯨꯝꯕ ꯑꯗꯩ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯅꯁꯨ ꯉꯁꯥꯏꯒꯤ ꯍꯦꯛ ꯑꯍꯥꯡꯕ ꯖꯒꯥꯁꯦ ꯂꯣꯏꯅꯃꯛ ꯃꯣꯏꯅ ꯄꯥꯔꯀꯤꯡꯁꯦ ꯄꯤꯊꯣꯛꯑꯦꯕ ꯄꯩꯁꯥ ꯑꯗꯨꯝ ꯇꯥꯅꯅꯕꯁꯦ ꯍꯣꯠꯅꯔꯦꯕ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯑꯇꯩ ꯅꯠꯇꯕ ꯑꯩꯈꯣꯏ ꯄꯥꯔꯀꯤꯡꯁꯦ ꯂꯩꯇ꯭ꯔꯕꯅꯤꯅ ꯈꯣꯡꯅ ꯆꯠꯄꯁꯦ ꯉꯝꯗ꯭ꯔꯦ ꯈꯣꯡꯅ ꯒꯥꯔꯤ ꯂꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯃꯅ ꯒꯥꯔꯤꯁꯦ ꯍꯥꯡꯅꯅꯕ ꯂꯝꯕꯤꯁꯦ ꯈꯔ ꯀꯣꯝꯅꯕ ꯍꯥꯏꯗꯅ ꯁꯔꯀꯥꯔꯅ ꯂꯝꯕꯤꯁꯦ ꯆꯥꯎꯊꯣꯛꯑꯦ ꯃꯣꯏꯅ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯗꯅ ꯂꯝꯁꯦ ꯂꯧꯁꯤꯟꯗꯅ ꯂꯝꯕꯤꯁꯦ ꯆꯥꯎꯊꯣꯛꯈ꯭ꯔꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯁꯤ ꯂꯣꯏ ꯆꯥꯎꯊꯣꯛꯑꯦ ꯑꯗꯨꯒ ꯅꯥꯒꯦꯠꯁꯤꯗ ꯗ꯭ꯔꯦꯟ ꯁꯦꯝꯗꯅ ꯆꯟꯗꯅ ꯃꯌꯥꯝ ꯑꯃ ꯂꯝꯕꯤꯁꯦ ꯄꯥꯛꯊꯣꯛꯈ꯭ꯔꯦ ꯏꯌꯥꯔꯄꯣꯔꯠ ꯔꯣꯗ ꯍꯥꯏꯔꯁꯨ ꯑꯗꯩ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤ ꯁꯥꯏꯗꯠꯇꯕꯨ ꯍꯥꯏꯔꯁꯨ ꯊꯧꯕꯥꯜ ꯁꯥꯏꯠꯁꯤꯒꯤ ꯂꯤꯂꯣꯡ ꯑꯁꯣꯝ ꯁꯥꯏꯠ ꯍꯥꯏꯔꯁꯨ ꯂꯣꯏꯅ ꯂꯝꯕꯤꯁꯦ ꯄꯥꯛꯊꯣꯛꯈ꯭ꯔꯦꯕ ꯁꯥꯔ ꯃꯁꯤꯃꯛꯇꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯂꯩꯔꯤꯕ ꯑꯣꯐꯤꯁ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯣꯏꯒꯤ ꯄꯥꯔꯀꯤꯡ ꯁꯤꯁꯇꯦꯝ ꯂꯩꯇꯕꯅꯤꯅ ꯁꯔꯀꯥꯔꯅ ꯄꯥꯛꯊꯣꯛꯏꯕ ꯂꯝꯕꯤꯁꯦ ꯃꯣꯏꯒꯤ ꯄꯥꯔꯀꯤꯡ ꯇꯧꯐꯝ ꯑꯣꯏꯔꯦꯕ ꯋꯥꯅꯤꯗ ꯁꯥꯔ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯅ ꯑꯣꯐꯤꯁꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯇꯧꯕ ꯇꯥꯔꯒꯗꯤ ꯄꯥꯔꯀꯤꯡ ꯁꯤꯁꯇꯦꯝꯁꯦ ꯍꯥꯟꯅ ꯊꯝꯍꯟꯖꯅꯤꯡꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯁꯔꯀꯥꯔꯅꯁꯨ ꯁꯣꯔꯣꯛꯁꯦ ꯄꯥꯛꯊꯣꯛꯄꯤꯔꯝꯃꯦ ꯑꯗꯨꯒ ꯄꯥꯛꯊꯣꯛꯄꯤꯔꯝꯃꯦ ꯃꯌꯥꯝ ꯆꯠꯄ ꯅꯨꯡꯉꯥꯏꯅꯕ ꯁꯤꯟꯕꯤꯔꯝꯃꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯁꯤ ꯃꯃꯤꯡ ꯈꯔꯗꯤ ꯄꯟꯖꯔꯣꯏ ꯁꯤ ꯏꯌꯥꯔꯄꯣꯔꯠꯇ ꯁꯥꯏꯗꯇ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯝꯕꯤ ꯄꯥꯛꯊꯣꯛꯏ ꯑꯗꯩ ꯁꯤ ꯀꯥꯟꯆꯤꯄꯨꯔ ꯁꯥꯏꯗꯇ ꯂꯩꯔꯤꯕ ꯂꯝꯕꯤ ꯄꯥꯛꯊꯣꯛꯏꯕ ꯖꯒꯥꯁꯤꯗꯩꯗ ꯃꯣꯏꯒꯤ ꯒꯥꯔꯤ ꯚꯦꯟꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯤꯜꯂꯦꯕ ꯃꯣꯏꯒꯤ ꯁ꯭ꯀꯨꯜ ꯀꯦꯝꯄꯁꯇꯗꯤ ꯆꯪꯍꯟꯗꯦ ꯃꯣꯏ ꯒꯦꯠ ꯁꯣ ꯂꯣꯜꯂꯒ ꯊꯝꯃꯤ ꯑꯗꯣ ꯃꯣꯏꯒꯤ ꯁ꯭ꯀꯨꯜ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯆꯪꯍꯟꯗꯅ ꯄꯥꯔꯀꯤꯡ ꯁꯤꯁꯇꯦꯝꯁꯦ ꯊꯝꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯗ ꯄꯥꯕ꯭ꯂꯤꯛꯇ ꯆꯠꯆꯔꯤꯕ ꯑꯗꯒꯤ ꯃꯌꯥꯝ ꯒꯥꯔꯤ ꯊꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯗꯩꯗ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯁꯥꯐꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯑꯅꯤꯁꯨꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔ ꯃꯅꯨꯡꯗꯁꯨ ꯄꯥꯔꯀꯤꯡ ꯁꯤꯁꯇꯦꯝꯁꯦ ꯂꯩꯇꯕꯅꯤꯅ ꯔꯣꯡ ꯁꯥꯏꯗꯠꯇꯒꯤꯁꯨ ꯊꯧꯖꯤꯜꯂꯦ ꯋꯥꯟ ꯋꯦꯅꯦꯁꯨ ꯈꯪꯗ꯭ꯔꯦ ꯁꯥꯔ ꯑꯩꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯂꯩꯒꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯍꯦꯟꯀꯠꯅꯕꯤꯗ ꯅꯣꯡꯃꯩ ꯀꯥꯞꯊꯠꯅꯗꯅ ꯁꯤꯕ ꯌꯥꯎꯈ꯭ꯔꯦ ꯒꯥꯔꯤꯒꯤ ꯍꯦꯟꯀꯠꯅꯗꯕꯤꯁꯤꯗ ꯂꯥꯏꯁꯦꯟꯁ ꯔꯤꯃꯨꯚꯔ ꯄꯨꯊꯣꯛꯇꯅ ꯀꯥꯞꯇꯅ ꯁꯤꯈꯤꯕꯁꯨ ꯌꯥꯎꯔꯦ ꯃꯁꯤꯗꯩꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯧꯕꯁꯤꯗꯤ ꯇꯁꯦꯡꯅ ꯒꯥꯔꯤꯁꯦ ꯍꯣꯔꯣꯟ ꯈꯣꯡꯉꯒꯗꯤ ꯃꯤꯁꯦ ꯆꯠꯊꯣꯛꯇ꯭ꯔꯕ ꯍꯣꯔꯣꯟ ꯈꯣꯡꯉꯒꯗꯤ ꯀꯩꯁꯨ ꯍꯥꯏꯅꯗꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯉꯛꯀ ꯂꯩꯊꯣꯛꯑꯒꯀꯣ ꯈꯤꯇꯪ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯗ ꯅꯪ ꯀꯔꯤ ꯑꯣꯏꯌꯦꯅ ꯍꯦꯛꯇ ꯈꯟꯅꯕ ꯍꯧꯔꯛꯀꯅꯦꯕ ꯑꯗ ꯒꯥꯔꯤꯅ ꯍꯣꯔꯣꯟꯅ ꯈꯣꯡꯉꯒꯗꯤ ꯀꯩꯁꯨ ꯍꯥꯏꯅꯗꯦ ꯑꯗꯣ ꯉꯍꯥꯟꯃꯨꯛꯁꯦ ꯑꯩ ꯃꯣꯏꯁꯦ ꯌꯨ ꯊꯛꯆꯜꯂꯒ ꯄꯣꯝꯌꯥꯠ ꯐꯩꯖꯣꯝ ꯀꯥꯏꯗꯤ ꯆꯦꯜꯂꯤ ꯅꯨꯡꯗꯥꯡ ꯄꯨꯡ 6 ꯇꯥꯔꯛꯄꯁꯤꯗ ꯑꯐꯥꯎ ꯁꯥꯅ ꯂꯥꯛꯄꯖꯥꯠꯅꯤ ꯒꯥꯔꯤ ꯑꯍꯣꯡꯕ ꯇꯣꯡꯕꯁꯤꯡ ꯒꯥꯔꯤ ꯑꯇꯥꯡꯕ ꯇꯣꯡꯕꯁꯤꯡꯅꯁꯨ ꯎꯁꯨ ꯎꯁꯤꯠꯇꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯕꯤꯁꯦ ꯑꯗꯣ ꯊꯧꯖꯤꯜꯂꯛꯏꯕꯁꯤꯗꯤ ꯊꯪꯒꯥꯜ ꯕꯖꯥꯔꯁꯤꯗ ꯑꯩꯅ ꯈꯨꯌꯥꯊꯣꯡ ꯆꯠꯀꯦ ꯇꯧꯕꯅꯤ ꯑꯩꯒꯤꯗꯤ ꯑꯆꯨꯝꯕ ꯍꯥꯏꯗꯤ ꯔꯥꯏꯠ ꯋꯦꯅꯦꯕ ꯑꯩꯅ ꯆꯠꯄꯗꯣ ꯑꯁꯣꯝꯗꯒꯤ ꯃꯥꯅ ꯋꯥꯟ ꯋꯦꯁꯤꯗ ꯆꯪꯁꯤꯜꯂꯛꯑꯦ ꯀꯩꯅꯣꯝꯗꯒꯤ ꯀꯝꯄꯥꯜ ꯑꯁꯣꯝꯗꯒꯤ ꯐꯥꯎꯖꯜꯂꯛꯑꯦ ꯑꯩ ꯒꯥꯔꯤ ꯃꯌꯥꯏꯗ ꯊꯠꯂꯒ ꯊꯝꯃꯦ ꯑꯗꯩ ꯑꯩꯁꯦ ꯃꯨꯛꯅꯕ ꯇꯟꯕꯗꯒꯤ ꯃꯅꯤꯡ ꯍꯜꯂꯦ ꯃꯅꯤꯡ ꯍꯜꯂꯒ ꯀꯣꯏꯊꯣꯛꯑꯒ ꯆꯠꯀꯦ ꯇꯧꯕꯅꯤ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯣꯗꯅ ꯊꯧꯖꯤꯜꯂꯛ ꯑꯩꯁꯨ ꯃꯅꯤꯡ ꯍꯟꯕꯗꯨꯗ ꯃꯥꯁꯨ ꯁꯨꯝ ꯏꯟꯅ ꯊꯧꯖꯤꯜꯂꯀꯥꯟꯗ ꯑꯩꯁꯦ ꯈꯥꯝꯃꯒ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯥꯅ ꯃꯆꯤꯟ ꯌꯥꯝ ꯊꯤꯔꯝꯃꯦ ꯀꯥꯡꯄꯦꯠ ꯀꯌꯥꯝ ꯉꯥꯡꯉꯝꯃꯦ ꯑꯩ ꯈꯨꯝꯗ꯭ꯔꯦ ꯈꯟꯅꯕ ꯇꯥꯔꯒꯗꯤ ꯃꯥꯟꯅꯔꯒꯗꯤ ꯁꯣꯏ ꯈꯟꯅꯗꯧꯕ ꯈꯨꯝꯕ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯈꯨꯝꯗ꯭ꯔꯒꯗꯤ ꯈꯟꯅꯗ꯭ꯔꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯩꯊꯣꯛꯍꯧꯋꯦ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡꯁꯦ ꯏꯟꯈꯠꯂꯛꯄ ꯑꯣꯏꯔꯒꯗꯤ ꯁꯣꯏꯅ ꯈꯟꯅꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯇꯧꯔꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯄꯥꯕ꯭ꯂꯤꯛꯅ ꯌꯥꯔꯤꯕ꯭ꯔꯥ ꯑꯩꯅ ꯇꯧꯕꯁꯦ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯑꯗꯩ ꯃꯤꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯑꯩꯅ ꯆꯨꯝꯃꯒ ꯆꯠꯂꯤꯕ꯭ꯔꯥ ꯑꯩꯁꯦ ꯄꯋꯥꯔ ꯄꯥꯏꯔꯕꯅꯤ ꯁꯔꯀꯥꯔꯒꯤ ꯑꯆꯧꯕ ꯊꯕꯛ ꯇꯧꯔꯕꯅꯤ ꯑꯗꯨꯒ ꯂꯥꯏꯁꯦꯟꯁ ꯄꯥꯏꯔꯕꯅꯤ ꯀꯥꯏꯅ ꯇꯧꯕꯁꯤꯗꯤ ꯇꯧꯍꯟꯖꯅꯤꯡꯗꯕ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯧ ꯍꯥꯏꯕ ꯅꯠꯇꯕ ꯃꯤꯑꯣꯏ ꯈꯔ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯟꯕꯁꯨ ꯂꯩꯔꯝꯒꯗ꯭ꯔꯥꯅ ꯈꯜꯂꯦꯕ ꯑꯗꯨ ꯌꯥꯔꯒꯗꯤ ꯅꯤꯌꯣꯝ ꯀꯥꯡꯂꯣꯟꯁꯦ ꯆꯨꯝꯅ ꯆꯠꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯅ ꯍꯤꯡꯉꯒꯗꯤ ꯍꯤꯡꯃꯤꯟꯅꯕꯗꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤꯅꯅ ꯆꯥꯟꯅ ꯆꯤꯟꯅꯅ ꯂꯩꯃꯤꯟꯅꯕ ꯇꯥꯔꯒꯗꯤ ꯆꯥꯎꯈꯠꯄ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯕꯁꯤꯗ ꯌꯥꯝꯅ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯁꯥꯔ ꯊꯝꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯐꯝꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯊꯝꯕꯤꯔꯝꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯄꯥꯛꯊꯣꯛꯄꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯕꯤꯔꯝꯃꯤ ꯊꯥꯒꯠꯆꯔꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯇꯥꯕꯤꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡ ꯂꯩꯇꯕꯒꯤ ꯁꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅ ꯑꯃꯨꯛꯇꯪ ꯃꯁꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯛꯄ ꯑꯣꯏꯁꯅꯨꯅ ꯊꯝꯖꯒꯦ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯀꯣꯜ ꯇꯧꯕꯤꯔꯛꯏꯕ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯂꯥꯏꯃꯅꯗꯒꯤ ꯍꯧꯖꯤꯛ ꯕꯣꯕꯤꯁꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯤꯌꯨ ꯀꯩꯒꯨꯝꯕ ꯑꯩꯅ ꯂꯥꯏꯃꯟꯒꯤ ꯄꯨꯡꯒꯤ ꯋꯥꯔꯝꯗ ꯈꯣꯝꯗ ꯈꯪꯖꯅꯤꯡꯕ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯄꯨꯡꯒꯤ ꯋꯥꯔꯝ ꯈꯣꯡꯕꯒꯤ ꯐꯣꯟ ꯇꯧꯕꯤꯕ ꯃꯇꯝꯗ ꯀꯣꯜꯁꯤ ꯇꯧꯔꯝꯃꯒ ꯑꯩ ꯃꯁꯥꯅ ꯈꯨꯝꯗꯅ ꯇꯨꯃꯤꯟ ꯆꯠꯇꯅ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏꯖꯗꯕ ꯑꯩꯅ ꯑꯗꯨ ꯃꯇꯝ ꯍꯥꯏꯐꯦꯠꯇ ꯍꯥꯏꯖꯒꯦ ꯇꯧꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯊꯥꯡꯒꯠꯂꯤꯕ ꯃꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤ ꯊꯥꯡꯒꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯥꯡꯃꯩꯗꯣꯡꯗꯒꯤ ꯇꯧꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ
ꯂꯩꯔꯤꯕ ꯀꯛꯆꯤꯡꯒ ꯃꯤꯒꯩ ꯑꯗꯒꯤ ꯇꯣꯇꯤꯁꯤꯡꯒꯤ ꯊꯥꯔꯛꯄ ꯃꯇꯝꯗ ꯂꯩꯔꯤꯕ MLA ꯂꯩꯔꯤꯕ ꯑꯣꯏꯅ ꯄꯟꯆꯥꯌꯠꯀꯤ ꯑꯣꯏꯕ ꯃꯦꯝꯕꯔꯁꯤꯡꯗ ꯄ꯭ꯔꯙꯥꯟꯁꯤꯡꯗ ꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯍꯪꯈꯤꯕꯅ ꯍꯦꯟꯅ ꯑꯩ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯣꯝ ꯍꯪꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟꯗ ꯑꯣꯏꯔꯒ ꯃꯌꯥꯝ ꯇꯥꯛꯁꯤꯅ ꯇꯧꯕꯕꯨꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯍꯥꯏꯕ ꯌꯥꯝꯅ ꯐꯖꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯎꯗꯝꯗꯨ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯀꯣꯜꯗꯤ ꯇꯧꯕꯤꯔꯛꯑꯝꯃꯒ ꯋꯥꯁꯦ ꯉꯥꯡꯗꯕꯁꯤ ꯌꯥꯝ ꯌꯥꯎꯏ ꯑꯗꯨꯅ ꯃꯁꯤ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯕꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯁꯨꯒꯨꯝꯃꯥꯏꯅ ꯍꯦꯛ ꯇꯧꯕꯁꯤꯀꯣ ꯑꯗꯨꯒ ꯏꯅꯥꯛꯇ ꯔꯦꯗꯤꯑꯣ ꯍꯦꯛ ꯊꯥꯖꯤꯟꯕꯒꯨꯝꯕ ꯑꯗꯨꯒ ꯁꯥꯏꯠꯇ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯦꯛ ꯂꯩꯊꯣꯛꯄꯒꯨꯝꯕꯀꯣ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝꯅ ꯊꯣꯛꯏ ꯌꯥꯝꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯁꯤ ꯃꯊꯪ ꯇꯥꯔꯛꯄ ꯊꯧꯔꯝꯁꯤꯡꯗ ꯇꯧꯕꯤꯗꯅꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯀꯣꯜ ꯇꯧꯕꯤꯔꯛꯏꯕ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯂꯥꯃꯩꯗꯣꯡ ꯃꯅꯤꯡ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯃꯗꯨꯕꯂꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯍꯥꯏꯕꯤꯌꯨ ꯂꯥꯃꯩꯗꯣꯡꯒꯤ ꯑꯩꯈꯣꯏꯒꯤ AYꯒꯤ ꯀꯥꯔꯗꯁꯤ ꯔꯤꯅ꯭ꯌꯨ ꯇꯧꯅꯦꯅ ꯄꯨꯈꯤꯕ 2001ꯗ ꯄꯨꯈꯤꯕ ꯍꯧꯖꯤꯛꯐꯥꯎ ꯌꯦꯟꯊꯣꯛꯄꯤꯗꯕ ꯑꯗꯨꯗ ꯍꯧꯖꯤꯛꯁꯤ ꯖꯦꯜ ꯑꯃꯃꯨꯛ ꯃꯣꯏ ꯁꯤꯟꯕꯒꯤꯗ ꯍꯪꯕꯗ ꯃꯥ ꯍꯧꯖꯤꯛ 18 ꯖꯨꯂꯥꯏꯗ ꯑꯣꯏꯅ ꯂꯧꯒꯅꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯥꯔꯗꯇꯤ ꯀꯛꯈ꯭ꯔꯦ ꯍꯥꯏ ꯄꯨꯈꯤꯕ ꯅꯨꯄꯥꯗꯨꯅ ꯃꯥ ꯚꯔꯥꯒꯤ ꯂꯨꯄꯥ 70 ꯂꯧꯈ꯭ꯔꯦ ꯑꯩꯅ ꯀꯔꯤ ꯃꯔꯝꯒꯤ ꯀꯔꯤꯅꯣ ꯑꯩꯒꯤꯗꯤ ꯖꯦꯔꯣꯛꯁ ꯄꯥꯏꯔꯤꯕꯅꯤ ꯑꯗ ꯑꯩꯒꯤ ꯀꯥꯔꯗꯇꯤ ꯃꯥꯡꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯅ ꯍꯥꯏ ꯑꯗꯨ ꯃꯥꯗꯤ ꯍꯧꯖꯤꯛ ꯊꯕꯛꯁꯤꯗꯒꯤ ꯃꯥ ꯇꯣꯛꯆꯔꯒꯦꯅ ꯇꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣই ꯗꯤꯁꯤꯗ ꯑꯣꯏꯅ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯅꯧꯕꯁꯤꯗ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯖꯗꯕ ꯑꯗꯨꯒꯤ ꯈꯪꯅꯤꯡꯅ ꯇꯧꯖꯔꯛꯄ ꯍꯧꯖꯤꯛꯀꯤ ꯁꯣꯝꯅ ꯍꯥꯏꯕꯤꯔꯤꯁꯤ ꯑꯅꯧꯕꯗꯨꯗ ꯑꯗꯨꯝ ꯍꯥꯏꯕꯤꯒꯗꯕꯅꯤꯀꯣ ꯑꯗꯨꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯍꯪꯕꯤꯌꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯒꯦ ꯑꯇꯣꯞꯄ ꯋꯥꯐꯝꯗꯤ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯤꯌꯨ ꯑꯗꯣ ꯑꯅꯧꯕꯗꯨ ꯍꯥꯏꯒꯗꯕꯅꯤ ꯂꯧꯈꯤꯕꯗꯤ ꯄꯣꯠ ꯑꯩꯒꯤ ꯀꯥꯔꯗꯇꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯍꯥꯟꯅꯒꯤ ꯑꯔꯤꯕꯁꯤꯡꯅ ꯂꯧꯈ꯭ꯔꯕꯅꯦꯕ ꯇꯧꯅꯦꯅ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯗꯨꯗ ꯑꯗꯨꯝ ꯍꯥꯏꯕꯤꯒꯗꯕꯅꯤ ꯍꯥꯏꯗꯤ ꯃꯥꯅ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯃꯥꯅ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯅꯧꯕꯗꯨꯅ ꯑꯃꯨꯛ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯅꯧꯕꯗꯨꯗ ꯑꯗꯨꯝ ꯍꯥꯏꯕꯤꯒꯗꯕꯅꯤ ꯍꯔꯥꯎꯖꯔꯦ ꯑꯩꯁꯨ ꯈꯪꯗꯕꯒꯤ ꯍꯪꯖꯔꯛꯄꯅꯦ ꯃꯣꯏꯗ ꯍꯪꯕꯗꯁꯨ ꯗꯣꯟ ꯃꯥꯟꯅꯗꯕꯅꯤꯅ ꯍꯦꯛ ꯍꯪꯒꯣꯏꯖꯕ ꯍꯥꯏꯇꯥꯔꯦ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤꯅꯤꯀꯣ ꯁꯤꯗ ꯗꯣꯂꯥ ꯗꯣꯂꯤꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ MLAꯅꯤ ꯑꯗꯨꯅ ꯗꯣꯜ ꯃꯥꯟꯅꯕ ꯃꯥꯟꯅꯗꯕ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯨꯡ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯐꯪꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯄꯀꯣ ꯍꯜꯂꯣ ꯍꯜꯂꯣ ꯀꯣꯜ ꯇꯧꯕꯤꯔꯛꯏꯕ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯏꯅꯥꯎ ꯑꯩ ꯀꯩꯔꯛ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯊꯣꯉꯥ ꯔꯟꯖꯟꯅꯦ ꯑꯗꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯄꯨꯡ ꯋꯥꯔꯣꯜ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯒꯃꯦꯟ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯁꯤ 7 ꯄꯦ ꯀꯃꯤꯁꯟ ꯇꯥꯟꯅꯕꯒꯤ ꯀꯟꯗꯤꯁꯟ ꯑꯃꯁꯨ ꯂꯩꯕꯀꯣ ꯑꯗꯒꯤ ꯑꯃꯅ ꯑꯃꯨꯛꯁꯨ ꯂꯩꯇ ꯂꯥꯏꯔꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯂꯧꯁꯨ ꯂꯩꯖꯗ꯭ꯔꯕ ꯍꯤꯡꯒꯣꯜꯁꯨ ꯂꯩꯖꯗ꯭ꯔꯕ ꯍꯥꯏ ꯌꯨꯝꯐꯝ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯇꯕ ꯑꯗꯨꯝꯕ ꯃꯤꯁꯤꯡꯁꯨ ꯚꯥꯔꯤꯗ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯔꯤꯕ ꯀꯟꯗꯤꯁꯟꯁꯤ ꯑꯩꯈꯣꯏꯒꯤ ꯒꯃꯦꯟꯅꯁꯨ ꯑꯩꯈꯣꯏ ꯍꯛꯁꯦꯜꯒꯤ ꯀꯥꯔꯗ ꯀꯥꯏꯅ ꯄꯤꯗꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ 2 ꯂꯥꯈ ꯂꯩꯔꯝꯕꯗꯒꯤ 5 ꯂꯥꯈꯇ ꯀꯥꯈꯠꯍꯟꯕꯒꯤ ꯋꯥꯐꯝ ꯀꯥꯔꯛꯄꯒꯤ ꯋꯥꯐꯝꯁꯨ ꯄꯟꯕꯤꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯖꯅꯤꯡꯉꯤꯅ ꯑꯩꯈꯣꯏꯒꯤ 5 ꯂꯥꯈꯄꯨ ꯑꯣꯏꯔꯣ 2 ꯂꯥꯈꯄꯨ ꯑꯣꯏꯔꯣ ꯑꯣꯟꯂꯤ 100 ꯈꯛꯇꯕꯨ ꯑꯣꯏꯔꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯔꯤꯕ ꯄꯣꯠꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄꯒꯤꯁꯨ ꯃꯣꯏꯅ ꯄꯤꯕ ꯑꯈꯟꯅꯕ ꯐꯥꯔꯃꯥꯁꯤꯗꯒꯤ ꯄꯣꯠ ꯂꯧꯕꯗꯤ ꯌꯥꯏ ꯑꯇꯩ ꯑꯇꯣꯞꯄꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯔꯨꯕꯁꯨ ꯌꯥꯗꯦ ꯑꯗꯒꯤ ꯗꯤꯁꯆꯥꯔꯖ ꯍꯦꯛ ꯄꯤꯕꯒ ꯑꯩꯈꯣই ꯑꯇꯩ ꯐꯥꯔꯃꯥꯁꯤꯗꯒꯤ ꯄꯣꯠ ꯆꯩ ꯂꯩꯕꯒꯤ ꯍꯥꯏꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯄꯤꯕꯤꯗꯦ ꯑꯗꯨ
ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯃꯦꯟꯅ ꯄꯤꯕꯤꯔꯤꯕ ꯄꯣꯠꯁꯤ ꯌꯥꯝ ꯀꯥꯟꯅꯕ ꯄꯤꯔꯦ ꯍꯥꯏꯕꯗꯤ ꯑꯗꯨꯒ ꯁꯤꯖꯤꯟꯅꯕꯗꯤ ꯀꯌꯥ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯥꯔꯃꯥꯁꯤꯁꯤꯡꯗꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄ ꯍꯥꯏꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯕ ꯈꯣꯠꯄ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟ ꯑꯃꯇꯪ ꯒꯃꯦꯟꯅ ꯁꯤꯜꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯂꯩꯇ ꯂꯥꯏꯔꯕ ꯌꯨꯝꯐꯝꯗꯒꯤ ꯍꯦꯟꯅ ꯂꯩꯖꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯩꯇ ꯂꯥꯏꯔꯔꯕ ꯂꯧꯁꯨ ꯂꯩꯇꯕ ꯍꯤꯡꯒꯣꯜꯁꯨ ꯂꯩꯇꯕ ꯁꯨꯐꯝ ꯅꯣꯝꯐꯝꯁꯤ ꯃꯤꯒꯤꯗ ꯆꯠꯂꯔꯒ ꯇꯥꯡꯉꯨꯕ ꯈꯛ ꯅꯠꯇꯅ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤꯁꯨ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯒꯃꯦꯟꯁꯤꯅ ꯍꯥꯏꯗꯤ ꯀꯔꯝꯕ ꯊꯧꯔꯥꯡꯁꯤꯡ ꯁꯤꯟꯕꯤꯔꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯗꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯗꯤ ꯇꯧꯍꯟꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯆꯝ ꯆꯝꯅ ꯁꯤ ꯀꯟꯗꯤꯁꯟꯁꯤꯒ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯒꯤ ꯇꯧꯖꯔꯛꯄꯅꯤ. ꯊꯥꯒꯠꯆꯔꯤ ꯃꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯇꯥꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯕꯨ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯂꯧꯃꯤꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯃꯁꯥ ꯃꯁꯥꯒꯤ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯀꯥꯞꯄꯒꯤ ꯍꯥꯏꯇꯥꯔꯦ ꯐꯥꯔꯃꯔꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯉꯥꯃꯤꯁꯤꯡ ꯑꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯀꯥꯞꯄꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯃꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯀꯥꯞꯄ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤ ꯁꯤꯡꯃꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡꯗ ꯒꯃꯦꯟꯅ ꯄꯤꯔꯤꯕ ꯕꯦꯅꯤꯐꯤꯠꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅꯅ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯒ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯕꯤꯁꯦꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅꯅ ꯇꯥꯝ ꯑꯅꯤꯔꯛ ꯐꯪꯈ꯭ꯔꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯀꯛꯊꯠꯄꯤꯈ꯭ꯔꯦꯕꯀꯣ ꯑꯃꯐꯥꯎ ꯐꯪꯗ꯭ꯔꯦꯕ. ꯑꯗꯨ ꯃꯁꯤ ꯅꯤꯌꯣꯝ ꯂꯥꯟꯕ ꯆꯨꯝꯗꯕ ꯄꯣꯠ ꯌꯥꯎꯏꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯗꯤ ꯁꯤꯗꯒ ꯆꯠꯂ ꯈꯣꯠꯂꯒ ꯍꯪꯅꯕꯗꯨꯁꯨ ꯑꯗꯨꯅ ꯅꯤꯌꯣꯝ ꯆꯨꯝꯗꯕꯁꯤꯡꯗꯨ ꯔꯤꯖꯦꯛ ꯇꯧꯕꯤꯈ꯭ꯔꯦꯔꯒ ꯇꯁꯦꯡꯅ ꯑꯗꯨ ꯆꯨꯝꯅ ꯂꯩꯖꯔꯤꯕꯁꯤꯡꯗꯨ ꯇꯧꯍꯟꯖꯅꯤꯡꯉꯤ. ꯇꯁꯦꯡꯅ ꯑꯩꯅ ꯉꯁꯥꯏ ꯄꯟꯖꯔꯤꯕ ꯂꯧꯁꯨ ꯎꯅꯤꯡꯉꯥꯏ ꯂꯩꯖꯗ꯭ꯔꯕ ꯍꯤꯡꯒꯣꯜꯁꯨ ꯀꯣꯏꯅꯤꯡꯉꯥꯏ ꯂꯩꯖꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨꯒꯤꯁꯨ ꯀꯟꯗꯤꯁꯟꯁꯤ ꯌꯦꯡꯉꯦꯔꯒ ꯈꯖꯤꯛ ꯍꯥꯏꯗꯤ ꯈꯨꯗꯣꯡꯆꯥꯅꯕ ꯊꯥꯒꯠꯆꯔꯤ ꯃꯈꯣꯏꯒꯤꯁꯨ ꯍꯤꯡꯅꯕ ꯂꯝꯕꯤ ꯑꯃ ꯄꯤꯕꯤꯌꯣꯅ ꯍꯥꯏꯕꯤꯕꯅꯦꯕꯀோ. ꯊꯥꯒꯠꯆꯔꯤ ꯃꯁꯤꯃꯛ ꯁꯣꯏꯗꯅꯃꯛꯀꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯕ ꯑꯣꯏꯁꯅꯨꯅ ꯊꯝꯖꯒꯦ. ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ. ꯍꯜꯂꯣ. ꯍꯜꯂꯣ. ꯀꯣꯜ ꯇꯧꯕꯤꯔꯛꯏꯕ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ. ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯍꯥꯏꯕꯤꯌꯨ. ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯌꯦ. ꯃꯤꯠ ꯎꯖꯗ꯭ꯔꯕ ꯑꯃꯅ ꯄꯥꯡꯊꯣꯛ ꯎꯕ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯗꯕ ꯃꯌꯥꯝ ꯁꯥꯔꯅ ꯄꯥꯡꯊꯣꯛꯄꯤꯕ ꯌꯥꯝ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯌꯦ ꯁꯥꯔ. ꯑꯗꯣ ꯁꯥꯔ ꯃꯁꯤ ꯀꯩꯅꯣ ꯀꯩꯀꯩ ꯃꯦꯁꯦꯖ ꯀꯩꯀꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯥꯔꯇꯤꯒꯤ ꯁꯥꯔꯒꯤ ꯀꯔꯝꯕ ꯇꯣꯉꯥꯟꯕ ꯀꯔꯤꯒꯨꯝꯕ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯧꯕꯤꯔꯤꯅꯣ ꯁꯥꯔ ꯁꯨꯝ ꯈꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ. ꯀꯔꯤ ꯍꯥꯏꯕꯤꯕ ꯑꯃꯨꯛꯇꯪ ꯍꯟꯅ ꯍꯥꯏꯕꯤꯌꯨꯕ. ꯁꯥꯔꯅꯁꯨ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖ ꯄꯥꯕ ꯀꯩꯅꯣ ꯇꯧ ꯀꯃꯦꯟꯇ ꯄꯤꯕꯤꯔꯤ ꯁꯥꯔꯒꯤ ꯇꯣꯉꯥꯟꯕ ꯐꯣꯟꯒꯤ ꯃꯦꯁꯦꯖ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯇꯧꯕꯤꯗꯦ ꯁꯥꯔ. ꯑꯗꯨꯃꯥꯏꯅ ꯁꯥꯔꯒꯤ ꯀꯔꯝꯕ ꯀꯩꯅꯣ ꯇꯧꯔꯒ ꯁꯤꯖꯤꯟꯅ ꯇꯧꯕꯤꯔꯤꯅꯣ ꯈꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯃꯃꯥꯡꯗꯕꯨꯗꯤ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯋꯦ ꯇꯥꯖꯍꯧꯗ꯭ꯔꯦ. ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯛ ꯕꯦꯛ ꯑꯅ ꯑꯃꯈꯛ ꯌꯥꯎꯋꯤ ꯐꯣꯟꯗꯀꯣ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯍꯥꯏꯖꯕ ꯇꯥꯔꯦ. ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯈꯣꯏꯅ ꯃꯦꯁꯦꯖꯀꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯑꯗꯨꯝ ꯄꯥꯖꯕ ꯍꯥꯏꯖꯕ ꯇꯥꯔꯦꯅꯦꯀꯣ. ꯑꯩꯈꯣꯏꯒꯤ ꯇꯣꯛ ꯕꯦꯛ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯐꯋꯦꯌꯔ ꯃꯈꯜ ꯑꯃꯅꯤ. ꯑꯗꯨꯅ ꯃꯥꯅ ꯋꯥꯁꯦ ꯉꯥꯡꯉꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤꯁꯦ ꯁꯤ ꯍꯥꯏꯔꯤꯅꯤꯁꯦ ꯑꯗꯨꯝ ꯈꯪꯕ ꯉꯝꯕꯀꯣ. ꯑꯗꯨꯕꯨ ꯆꯨꯝꯅ ꯏꯔꯛꯇ꯭ꯔꯒꯗꯤ ꯍꯦꯛ ꯄꯥꯕꯗ ꯋꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯅꯀꯣ. ꯑꯩꯈꯣꯏ ꯏꯁꯥꯃꯛꯅ ꯄꯥꯕꯗꯤ ꯅꯠꯇꯕꯅꯤꯅ ꯑꯗꯨꯅꯅꯦ ꯈꯤꯇꯪ ꯑꯩꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯒꯨꯝꯕꯗ ꯈꯤꯇꯪ ꯆꯨꯝꯅ ꯏꯕꯤꯔꯛꯅꯕꯅ ꯑꯩꯅ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯎꯖꯕꯗꯣ. ꯊꯥꯒꯠꯆꯔꯤ. ꯑꯇꯩꯗꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕꯤꯔꯤ? ꯊꯣꯏꯗꯣꯛꯄꯕꯨꯗꯤ ꯍꯥꯏꯖꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯁꯥꯔꯅ ꯇꯧꯊꯣꯔꯛꯄꯁꯦ ꯌꯥꯝ ꯄꯦꯟꯖꯕ ꯍꯥꯏꯇꯥꯔꯦ. ꯏꯁꯩꯃꯛꯇ ꯑꯣꯏꯔꯣ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯅꯤꯡꯕ ꯑꯔꯤꯕ ꯑꯣꯏꯔꯣ ꯌꯥꯝ ꯐꯖꯅ ꯁꯟꯇꯣꯛꯄꯤꯔꯛꯄ. ꯑꯗꯨꯒꯨꯝꯕ ꯑꯃ ꯇꯧꯕ ꯉꯝꯖꯗ꯭ꯔꯕ ꯁꯥꯔꯅ ꯌꯥꯝ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯊꯥꯒꯠꯆꯔꯤ. ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯑꯗꯨꯝ ꯇꯥꯛꯄꯤꯕꯅꯦ ꯍꯥꯏꯖꯕ ꯇꯥꯔꯦꯅꯦꯀꯣ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯃꯇꯝ ꯈꯨꯗꯤꯡ ꯁꯥꯔꯅ ꯌꯥꯎꯕꯤꯗꯅ ꯅꯪꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯁꯥ. ꯃꯌꯥꯝꯅ ꯍꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯤꯀꯣ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯃꯗꯨꯃꯛ ꯑꯩꯈꯣꯏ ꯊꯨꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦꯅ ꯍꯥꯏꯖꯒꯦ. ꯃꯇꯝ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ. ꯆꯍꯤ 100 ꯍꯦꯟꯅ ꯄꯨꯟꯁꯤꯖꯒꯦꯅ ꯍꯥꯏꯖꯒꯦ. ꯊꯥꯒꯠꯆꯔꯤ. ꯊꯥꯒꯠꯆꯔꯤ ꯁꯥꯔ. ꯍꯣꯏ. ꯊꯝꯖꯔꯦ ꯁꯥꯔ. ꯍꯜꯂꯣ. ꯀꯣꯜꯁꯤ ꯇꯥꯟꯅꯈꯤꯗ꯭ꯔꯦ. ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ.
loina ngasi sizinajariba number 7630944377 hello hello isagi ming lefam haibiyo ai kasar gini ai ning di sode ko kasar dagi haibiba yam nungaijai kari haibiningi ngasi gi puning warul da call tawirok pa haibiyo ado asi kari program oigirawa mase akhoi diamond radio gi puning gi warol lana akhoi gi thorom amakak ni ko fajana ta de kari haiba akhoi gi puning gi warol lana akhoi gi thorom amakak santok chei ko diamond radio channel gi sai gira na tragana kari sai gi nate isa gi puning da faurok ba haitare isa gi se lambi thong nungai tabana chingba ama ma haitare ni ko adu gi ro nungai da ko te ba kai chimji leite song wai jana ba jam phajana nungai je kasar kara wadagi no to bire ise kasar la kipur patu gini adu diamond radio se youtube to kita bi bro ta buri ta je ado anak ma gi ta chingen nungai ta bani na pa jana ta tare adu lakipur gi maitai ne bako yam nungai jai somaina lablaba lamdam amadagi call ga tawbirakpase yam nungai jai ado asomda kaigo mo hangatage haibiyo isai gadi khanda jaga jara isai khanbagi thorom din natre ngasi gi se isai khanbagi matam do ina anate ai hangi jena kam kam matam dai isai khanja ba jaja ba isai khanbagi se akoi gi irai thangja nomaijing ningthauka ba haijaba tare ko sigi pung 8 makhai da nomidangi pung 8 makhai ta matam da call aduga sagonjin numit ki nungthil gi pung ani ta ba matam da call to biro ko haiba sigi same number sida aduga apaba aduga apam bisai sing khanbi wona haijari thagachari call to biro pa mathangi caller da mukhudong chaba pijari hello sir wahan muktai ko ngam khonjari thagachari isagi ming lefam haibiyo sir ai khangbo urang pali te bidalasmi ko we sir yam tapna haibi isang ambi da bro sir ngammeda khangbo urang pali te gi bidalasmi ko we haba hoi haibi kari haibi ningi sir ngarangi inspector tayai do tab yam nungai adu sir na athengbada isai ari batharakpatu so akuma hoi tabada yam nungai je na haye aduga sarje punchi nungsangna na da yektana diamond ki asum thabo ingkang tawbiro na saraina huis bidari thagachari ado ajikse mingdo Vidyalakshmi habibra Vidyalakshmi kadi hona birige ajikse sar kemda hona de ima hoi mating pang asum leiri yam phai ko adudi thagachari ngasigi thoramda call tawbirakpa ima khoin welcome ima khoin su nungai hena haibirakpani khogi thoram sing ase thagachari mathangi caller da mukhudong chaba pijari hello 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 thagachari call se tawbira amaga khogi sai tawai sana leibase sini yamna laibak thibase mathang dadi masumaina tawbirakta basu haijari hello call tawbirai beisa gi ming leifam haibiyo ando dage kari haibiba ngi waro no khujo ama tang phondok taningba isa gi ming dom tan haibiyo leifam ga jen jaga we kari haibiningi haibiyo koi ando gi so chiang yen ma je ni gi den hanna yenar ba ngasi kha yen ba ado chiang sera ahum khang yen ba ado yamna nungai ju da bai da do haijage da sa da da ko mai le nak ka amtang unjang diraga anu da biya da thagachari ado chiangsi wana yeli chikarigino aiduna khogi mari leinaba khogi MLA sing da amtang masi chatlaga hangbiragadi amnadi nungai ga da bane adubo masi soidana maki tabiba oi sanu na thamjage thagachari hello
Hello. Call tawirebe isa ki ming lefam haibiu. Sir, ay Hiyanglom Mayay Lekaydagi Thambangubini. Haibiu kari haibiningi ngasi thorom masita call tawirak pa. Sir, ay punginggi waron kaygumba amtang phongdoksage. Aikoigi hꯧꯖꯤꯛꯁꯤ ꯅꯤꯁꯥ ꯆꯥꯕꯅꯁꯨ ꯂꯥꯡꯒꯣꯏ ꯆꯟꯖꯜꯂꯛꯑꯦ ꯑꯗꯨꯒ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯅꯤꯁꯥ ꯊꯤꯡꯕꯅꯦꯅ ꯊꯣꯛꯑꯒ ꯀ꯭ꯋꯥ ꯆꯥꯔꯤꯕꯁꯦ ꯀ꯭ꯋꯥꯁꯤ ꯆꯥꯕꯤꯒꯅꯨ ꯑꯗꯨꯒ ꯀ꯭ꯋꯥ ꯆꯥꯗꯅ ꯏꯆꯥꯁꯤꯡꯁꯤ ꯅꯤꯁꯥ ꯊꯤꯡꯁꯤ ꯍꯥꯏꯕꯁꯤꯃꯇꯪꯁꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯆꯥꯗꯕ ꯌꯥꯎꯔꯤꯁꯤꯡꯗꯨꯅꯗꯤ ꯋꯥꯔꯧꯕꯤꯒꯅꯤꯀꯣ ꯑꯆꯥꯕꯁꯤꯡꯗꯣ ꯑꯃꯨꯛꯇꯪ ꯂꯦꯞꯄꯤꯌꯨ ꯑꯗꯨꯒ ꯆꯥꯗꯅ ꯅꯤꯁꯥꯁꯦ ꯑꯃꯨꯛꯇꯪ ꯊꯤꯡꯃꯤꯟꯅꯁꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯟꯅ ꯊꯤꯡꯉꯛꯏꯉꯩꯁꯤꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯍꯧꯒꯗꯧꯕ ꯏꯆꯥꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯀꯜꯍꯧꯁꯤ ꯍꯥꯏꯕꯁꯤꯃꯇꯪꯁꯨ ꯍꯥꯏꯖꯔꯤ ꯗꯥꯏꯃꯟꯒꯤ ꯃꯇꯦꯡ ꯂꯧꯖꯔꯒ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯥꯔ ꯖꯦꯝꯁꯀꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯁꯦ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯁꯤꯃꯇꯪꯒ ꯍꯥꯏꯖꯔꯒ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯕꯣꯏꯅꯥꯎꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯈꯟꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯔꯛꯄꯗ ꯍꯨꯖꯤꯁꯦ ꯇꯝꯂꯕꯅꯤ ꯅꯐꯝꯗ ꯍꯥꯏꯕ ꯏꯁꯩꯗꯣ ꯁꯥꯔꯅ ꯃꯇꯦꯛ ꯑꯃꯇꯪ ꯂꯥꯟꯊꯣꯛꯄꯤꯔꯛꯎ ꯁꯤꯃꯇꯪꯒ ꯍꯥꯏꯖꯔꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯁꯛꯅ ꯁꯤꯒꯤ ꯊꯧꯔꯝꯗ ꯑꯣꯏꯅ ꯂꯥꯟꯊꯣꯛꯆꯒꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯆꯥꯕ ꯑꯃꯅ ꯅꯤꯁꯥ ꯆꯥꯕ ꯑꯃꯗ ꯅꯪ ꯅꯤꯁꯥ ꯆꯥꯒꯅꯨ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯇꯥꯅꯤꯡꯗꯦ ꯑꯗꯨꯅ ꯅꯤꯁꯥ ꯆꯥꯗꯕ ꯑꯃꯅ ꯑꯩꯈꯣꯏ ꯅꯤꯁꯥ ꯆꯥꯕ ꯑꯃꯗ ꯋꯥꯔꯛꯄ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯅꯤꯁꯥ ꯆꯥꯔꯤꯕꯁꯤꯡꯗꯨꯁꯨ ꯑꯗꯨꯃꯛ ꯏꯅꯤꯡꯉꯤ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯨꯀꯣ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥ ꯅꯨꯡꯁꯤ ꯊꯥꯗꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯃꯤꯟꯅꯁꯤꯅ ꯍꯥꯏꯕꯤꯕꯅꯤ ꯊꯥꯒꯠꯆꯔꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯔꯝꯕ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ Hello. 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 Hello, ꯇꯥꯖꯔꯦ. ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ. ꯑꯩ ꯋꯥꯒꯥꯏꯗꯒꯤ ꯏꯃꯥ ꯇꯝꯃꯨꯕꯤꯅꯤ. ꯏꯃꯥ ꯇꯝꯃꯨꯕꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ? ꯑꯍꯥꯟꯕꯗ ꯑꯩ ꯀꯩꯅꯣꯝꯇ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯒꯦ. ꯍꯥꯏꯕꯤꯌꯨ. ꯀꯣꯂꯔ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯅꯅꯦ ꯃꯥꯅ ꯇꯧꯔꯤꯕ ꯀꯣꯂꯔꯗꯣ ꯔꯦꯗꯤꯑꯣꯁꯤ ꯃꯌꯥꯝ ꯇꯥꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯒ ꯈꯤꯇꯪ ꯀꯜꯂꯞꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯖꯔꯤ ꯃꯔꯝꯗꯤ ꯃꯥꯅ ꯉꯥꯡꯉꯤꯕ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣ ꯇꯥꯔꯤꯕꯅ ꯀꯔꯤ ꯍꯥꯏꯅꯕꯗꯣ ꯈꯪꯕ ꯉꯝꯗ꯭ꯔꯦꯕ ꯃꯔꯝꯗꯤ ꯃꯥꯅ ꯈꯪꯍꯟꯅꯤꯡꯉꯤ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯇꯥꯕ ꯐꯪꯗ꯭ꯔꯗꯤ ꯃꯥꯅ ꯐꯣꯟ ꯇꯧꯕꯒꯤ ꯚꯦꯂꯨ ꯂꯩꯇꯦꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯦꯛ ꯐꯪꯕꯒ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯁꯦ ꯏꯇꯠ ꯇꯠꯇꯅ ꯁꯥꯔ ꯃꯌꯥꯝꯅ ꯂꯥꯎꯕꯤꯌꯦꯕ ꯍꯣꯏ ꯈꯪꯗꯕ ꯑꯍꯜ ꯂꯃꯟ ꯈꯔꯅ ꯁꯣꯏꯔꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯃꯣꯏ ꯕꯟꯙꯥꯋꯟꯁꯤ ꯑꯣꯜꯔꯦꯗꯤ 24 hours ꯃꯣꯏꯁꯤ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯉꯥꯡꯕ ꯋꯥꯗꯣ ꯐꯖꯅ ꯃꯌꯥꯝ ꯇꯥꯅꯕ ꯉꯥꯡꯕꯤꯌꯣꯕ ꯁꯥꯡꯅ ꯉꯥꯡꯒꯦꯔꯥ ꯈꯤꯇꯪ ꯉꯥꯡꯒꯦꯔꯥ ꯑꯐꯕ ꯑꯣꯏꯔꯁꯨ ꯐꯠꯇꯕ ꯑꯣꯏꯔꯁꯨ ꯆꯥꯎꯈꯠꯄꯒꯤ ꯑꯣꯏꯔꯁꯨ ꯍꯥꯏꯅꯤꯡꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯨꯝꯕꯗ ꯊꯝꯖꯅꯤꯡꯕ ꯑꯗꯒꯤ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯗ ꯒꯥꯔꯤ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯁꯔꯀꯥꯔ 2 wheeler 3 wheeler 4 wheeler ꯈꯨꯗꯤꯡꯃꯛꯅ ꯁꯣꯔꯣꯛꯁꯦ ꯏꯊꯟꯗꯒꯤ ꯅꯠꯇꯦ ꯃꯌꯥꯝꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯆꯠꯄꯤꯌꯨ ꯁꯤꯃ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯒꯥꯔꯤ ꯊꯧꯔꯤ ꯈꯨꯗꯤꯡꯃꯛꯅ ꯂꯝꯕꯤ ꯆꯠꯂꯤꯕ ꯈꯣꯡꯅ ꯆꯠꯄꯁꯨ ꯎꯁꯤꯠꯇꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯦ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯔꯕ ꯍꯥꯏꯒꯗ꯭ꯔꯥ ꯒꯥꯔꯤ ꯑꯆꯧꯕꯅ ꯃꯆꯥ ꯇꯧꯕ ꯎꯁꯤꯠꯇꯦ ꯍꯥꯏꯕꯗꯣ ꯑꯁꯦꯡꯕꯅꯦꯕ ꯑꯩꯁꯨ ꯍꯥꯏꯅꯤꯡꯉꯦꯕ ꯆꯀꯥ 4 ꯄꯥꯝꯕꯅ ꯆꯀꯥ 3 ꯊꯧꯕ 2 ꯊꯧꯕꯗ ꯍꯟꯊꯅ ꯌꯦꯡꯉꯤ ꯆꯀꯥ 2 ꯊꯧꯕꯅ ꯁꯥꯏꯀꯜ ꯇꯧꯕꯗꯨꯁꯨ ꯍꯟꯊꯅ ꯌꯦꯡꯉꯦꯕ ꯁꯥꯏꯀꯜ ꯆꯠꯂꯤꯕ ꯃꯤꯅ ꯈꯣꯡ ꯇꯧꯕꯗꯨꯁꯨ ꯍꯟꯊꯅ ꯌꯦꯡꯉꯦꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯃꯥꯏ ꯉꯝꯕ ꯁꯛꯇꯤꯗ ꯆꯠꯆꯁꯅꯨ ꯂꯩꯖꯁꯅꯨ ꯇꯣꯡꯖꯁꯅꯨ ꯑꯗꯨꯒ ꯆꯠꯂꯤꯕ ꯃꯇꯨꯡ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯥꯏ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯇꯨꯡꯗ ꯆꯠꯆꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯒꯥꯔꯤ ꯊꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯐꯖꯅ ꯅꯤꯡꯊꯤ ꯆꯨꯝꯅ ꯊꯧꯕꯤꯌꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗ ꯑꯔꯣꯏꯕꯗ ꯏꯆꯥꯁꯨ ꯑꯩ ꯏꯃꯥꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯁꯥꯖꯦꯟꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯍꯦꯛ ꯃꯈꯥ ꯏꯔꯦꯟ ꯈꯣꯡꯅ ꯁꯥꯕ ꯃꯥꯟꯅꯩ ꯍꯥꯏꯅ ꯏꯃꯥꯅ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯥꯅ ꯊꯧꯔꯝ ꯄꯨꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯄꯥꯎꯖꯦꯜ ꯄꯤꯕꯤꯕ ꯃꯇꯝ ꯄꯨꯝꯕꯗ ꯑꯋꯥ ꯑꯅꯥ ꯌꯥꯎꯗꯅ ꯆꯣꯛꯊꯕ ꯂꯩꯇꯅ ꯗꯥꯏꯃꯟꯒꯤ ꯁ꯭ꯇꯥꯐ ꯈꯨꯗꯤꯡꯃꯛꯄꯨ ꯏꯃꯥꯅ ꯑꯁꯤꯔꯕꯥꯗ ꯇꯧꯖꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯏꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯇꯝꯃꯨꯕꯤꯁꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯕꯤꯌꯨꯅ ꯅꯆꯥꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ
ꯌꯥꯝꯅ ꯆꯨꯝꯃꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤ ꯅꯨꯡꯉꯥꯏꯇꯕꯁꯤ ꯒꯥꯔꯤꯁꯦ ꯀꯟꯅ ꯀꯟꯅ ꯊꯧꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯁꯣꯟ ꯑꯅꯥ ꯃꯌꯥꯝꯁꯨ ꯆꯠꯂꯤ ꯂꯝꯕꯤꯁꯤ ꯃꯌꯥꯝ ꯄꯨꯂꯞꯀꯤꯅꯤꯗꯅ ꯏꯃꯥꯀꯣ ꯑꯩꯈꯣꯏꯒꯤ ꯗꯤꯁꯦꯕꯜ ꯑꯣꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯑꯍꯟꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯏꯃꯥꯒꯨꯝꯕ ꯄꯥꯕꯨꯡꯒꯨꯝꯕ ꯑꯁꯣꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯆꯠꯂꯤ ꯑꯗꯨꯅ ꯍꯦꯛ ꯊꯣꯡꯒꯥꯏꯕꯤꯔꯝꯕꯒꯨꯝꯕꯁꯤ ꯃꯁꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ ꯑꯗꯨꯅ ꯂꯝꯕꯤ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝ ꯑꯄꯨꯟꯕꯒꯤꯅꯤ ꯑꯗꯨꯅ ꯏꯁꯥ ꯈꯛꯀꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯒꯅꯨ ꯑꯩꯅ ꯒꯥꯔꯤꯁꯦ ꯊꯧꯔꯒ ꯃꯤ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯑꯩ ꯊꯦꯡꯅꯔꯦꯕ ꯅꯍꯥ ꯑꯃꯅ ꯑꯍꯜ ꯑꯃ ꯀ꯭ꯔꯣꯁ ꯇꯧꯕꯗ ꯊꯦꯡꯖꯟꯕꯤꯗꯨꯅ ꯀꯌꯥꯝ ꯊꯤꯅ ꯑꯩ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯣ ꯄꯨꯂꯤꯁꯅ ꯐꯨꯕꯤꯔꯦ ꯑꯗꯨ ꯃꯥꯅ ꯍꯥꯏꯕ ꯀꯩꯗꯧꯕꯩ ꯑꯍꯜ ꯑꯣꯏꯕ ꯁꯣꯔꯣꯛꯇ ꯂꯥꯛꯏꯅꯣ ꯌꯦꯡꯉꯨꯅꯦ ꯑꯗꯨ ꯁꯣꯔꯣꯛꯁꯤꯗ ꯑꯍꯜ ꯑꯣꯏꯕ ꯑꯉꯥꯡ ꯅꯍꯥ ꯅꯥꯇꯩ ꯆꯥꯗꯕꯁꯤꯡꯗ ꯊꯣꯛꯂꯛꯀꯅꯨ ꯍꯥꯏꯕ ꯑꯣꯔꯗꯔꯁꯦ ꯄꯥꯔꯃꯤꯁꯟ ꯊꯣꯛꯈ꯭ꯔꯕ ꯁꯤꯅꯦꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗꯨ ꯍꯥꯏꯗꯤ ꯌꯦꯡꯉꯣꯕ ꯑꯗ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡ ꯊꯧꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯅꯨꯡꯇꯤꯒꯤ ꯉꯥꯏꯍꯥꯛꯇꯁꯨ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃ ꯊꯕꯛ ꯇꯧꯗꯅ ꯀꯛꯆꯤꯡꯗ ꯅꯨꯡꯇꯤꯒꯤ ꯆꯠꯂꯦ ꯏꯃꯥꯁꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯦꯜꯁꯦ ꯌꯥꯝ ꯆꯠꯂꯦꯕ ꯀꯛꯆꯤꯡꯗ ꯑꯗꯨ ꯊꯦꯡꯅꯖꯕꯅꯤ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯅꯤ ꯑꯌꯨꯛꯁꯦ ꯄꯨꯡ 10 ꯍꯜꯂꯛꯏꯅꯤ ꯑꯗꯨꯗ ꯊꯦꯡꯅꯕ ꯃꯌꯥꯝꯗꯣ ꯏꯃꯥꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯂꯝ ꯑꯃꯗ ꯂꯝ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯂꯝ ꯈꯨꯗꯤꯡ ꯒꯥꯔꯤ ꯊꯧꯔꯤꯕꯅꯦꯕ ꯊꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯇꯥꯕꯤꯔꯒꯗꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯐꯖꯅ ꯑꯀꯣꯜ ꯑꯍꯥꯟ ꯉꯥꯏꯔꯒ ꯉꯥꯏꯍꯥꯛꯇꯪ ꯆꯣꯟꯗꯕꯗ ꯃꯥ ꯑꯅꯤꯡ ꯑꯄꯥꯝꯕ ꯊꯨꯡꯉꯣꯏꯗꯕ ꯅꯠꯇꯦꯕ ꯑꯗꯨꯃꯥꯏꯅ ꯁꯤꯅꯤ ꯌꯦꯡꯉ ꯆꯠꯄꯤꯌꯨ ꯍꯥꯏꯅ ꯏꯃꯥꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤꯗ ꯅꯨꯡꯉꯥꯏꯇꯦ ꯊꯥꯒꯠꯆꯔꯤ ꯃꯁꯤ ꯇꯥꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤ ꯍꯜꯂꯣ ꯀꯣꯜꯁꯤ ꯇꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯍꯜꯂꯣ ꯀꯣꯜ ꯇꯧꯕꯤꯔꯛꯏꯕ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯀꯥꯔꯦꯝꯕꯤꯈꯣꯛ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯤ ꯏꯕꯨꯡꯉꯣ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯁꯅꯥꯝꯕꯤ ꯀꯧꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯏꯃꯥ ꯇꯃꯨꯕꯤꯅ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯏꯕꯨꯡꯉꯣ ꯍꯥꯏꯕꯤꯌꯨ ꯑꯗꯣ ꯑꯆꯨꯝꯕꯅꯦꯅ ꯑꯩꯅ ꯁꯨꯝ ꯐꯣꯟꯁꯦ ꯀꯩꯅꯣꯁꯦ ꯇꯥꯔꯝꯕꯗꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯦ ꯇꯥꯔꯝꯕꯗꯒꯤꯅꯦ ꯑꯩꯁꯦ ꯍꯥꯏꯅꯤꯡꯗꯅ ꯂꯩꯔꯝꯃꯤꯅꯦꯕ ꯀꯣꯂꯔ ꯑꯇꯩꯅ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯕꯗ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛꯇꯣ ꯊꯣꯛꯄꯣꯏ ꯊꯣꯛꯇꯕꯣꯏ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗ ꯏꯃꯥ ꯇꯃꯨꯕꯤꯅ ꯍꯥꯏꯔꯛꯏꯗꯣ ꯑꯆꯨꯝꯕꯗꯤ ꯑꯗꯩꯗꯤ ꯐꯣꯟꯁꯦ ꯇꯧꯅꯤꯡꯗꯅ ꯅꯝꯃꯛꯏꯅꯤ ꯅꯝꯕꯒꯁꯨ ꯍꯦꯛ ꯐꯪꯉꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯗꯥꯎ ꯌꯥꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯣ ꯃꯁꯤ ꯁꯥꯔ ꯍꯣꯏꯒꯤ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯟꯁꯤꯃꯗꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯒ ꯑꯇꯩ ꯊꯧꯔꯝꯗꯤ ꯏꯃꯥ ꯇꯥꯕꯗꯤ ꯅꯪꯗ꯭ꯔꯦ ꯑꯩ ꯏꯊꯧꯅ ꯆꯤꯟꯕꯅꯤꯅꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯥꯗ ꯌꯦꯛꯇꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯅꯦ ꯂꯩꯕ ꯑꯣꯏꯌꯨ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕꯤꯔꯛꯄꯅꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯍꯜꯂꯣ ꯀꯣꯜꯁꯤ ꯇꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯍꯜꯂꯣ ꯀꯣꯜꯁꯦ ꯑꯃꯨꯛꯁꯨ ꯇꯠꯈ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯍꯜꯂꯣ ꯀꯣꯜ ꯇꯧꯕꯤꯔꯛꯏꯕ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩꯍꯥꯛꯁꯦ ꯍꯤꯌꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯂꯥꯡ ꯈꯥꯡꯉꯣꯛꯄꯤ ꯌꯥꯡꯊꯣꯡ 36 ꯄꯣꯂꯤꯡꯗꯒꯤꯅꯤ ꯑꯦꯂꯥꯡꯕꯝ ꯖꯨꯀꯨꯟꯗ꯭ꯔꯣ ꯀꯧꯖꯩ ꯑꯩꯍꯥꯛꯅ ꯏꯆꯥ ꯅꯨꯄꯥ ꯕꯣꯏꯅꯥꯎꯅ ꯄꯥꯏꯔꯛꯄꯁꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯩ
ꯋꯥꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯆꯒꯦ ꯇꯧꯖꯕꯅꯤ ꯍꯥꯏꯕꯤꯌꯨ ꯄꯥꯕꯨꯡ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤ ꯑꯩꯈꯣꯏ ꯕꯤꯔꯦꯟ ꯑꯣꯅꯔꯦꯕꯜ ꯕꯤꯔꯦꯟ ꯑꯃꯨꯛ ꯍꯜꯂꯛꯄꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯁꯨꯁꯤꯟꯗ꯭ꯔꯣꯅ ꯃꯟꯇ꯭ꯔꯤ ꯑꯃ ꯐꯪꯗꯅ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯃꯥꯅ ꯄꯤꯗꯤꯑꯦꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯌꯦꯜꯂꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯆꯦꯡꯅ ꯁꯦꯟꯇꯔꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯆꯦꯡꯅ ꯌꯦꯜꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯊꯕꯛꯇ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯛꯑꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯒ ꯊꯝꯖꯔꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯕꯤ ꯖꯦ ꯄꯤꯒꯤ ꯁꯔꯀꯥꯔ ꯂꯩꯇ꯭ꯔꯤꯉꯩꯗ ꯕꯤ ꯖꯦ ꯄꯤꯒꯤ MLA ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯍꯥꯛꯁꯤ ꯕꯤ ꯖꯦ ꯄꯤ ꯌꯥꯎꯖꯔꯛꯄ ꯑꯗꯨꯒꯨꯝꯕ ꯁꯨꯁꯤꯟꯗ꯭ꯔꯣꯅꯤ ꯃꯥꯅ ꯍꯟꯗꯛ ꯄꯥꯏꯔꯛꯄꯁꯤ ꯃꯥꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯛꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯥꯅ PDAꯒꯤ ꯊꯕꯛꯇ ꯃꯥꯅ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯆꯦꯡ ꯆꯥꯛ ꯌꯦꯟꯕꯗ ꯐꯖꯅ ꯌꯦꯜꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯤꯌꯥꯡꯂꯝ ꯀꯦꯟꯗ꯭ꯔꯗ ꯀꯦꯟꯗ꯭ꯔ ꯈꯔꯗꯗꯤ ꯆꯦꯡ ꯑꯁꯤ ꯁꯨꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯄꯤꯔꯛꯄ ꯁꯤ ꯌꯦꯟꯅꯈꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯍꯤꯌꯥꯡꯂꯝ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯁꯨꯅ ꯑꯃꯨꯛꯐꯥꯎ ꯌꯦꯟꯗ꯭ꯔꯤ ꯀꯤꯂꯣ 4 ꯌꯦꯜꯂꯁꯨ ꯑꯩꯈꯣꯏꯒꯤ ꯀꯤꯂꯣ ꯐꯥꯗꯕ ꯗ ꯌꯦꯟꯕ ꯑꯣꯏꯅ ꯇꯧꯏ ꯍꯟꯗꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯄꯥꯏꯔꯛꯄ ꯑꯃꯗꯤ ꯁꯨꯁꯤꯟꯗ꯭ꯔꯣꯅ ꯇꯧꯔꯛꯄ ꯊꯕꯛ ꯑꯁꯤꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕꯤꯔꯕꯗꯤ ꯍꯤꯌꯥꯡꯂꯝ ꯀꯦꯟꯗ꯭ꯔꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯕꯤꯔꯤꯕ MLAꯅ ꯌꯥꯊꯪ ꯇꯥꯎꯊꯔꯒ ꯆꯦꯡ ꯑꯁꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯌꯦꯜꯍꯟꯅꯤꯡꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯑꯩꯍꯥꯛꯅ ꯗꯥꯏꯃꯟ ꯆꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯗ ꯍꯥꯏꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤꯁꯨ ꯀꯦꯟꯗ꯭ꯔ ꯑꯃꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯖꯕꯒꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯥꯅꯨꯄꯥ ꯕꯣꯏꯅꯥꯎꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯍꯥꯏꯔꯛꯄ ꯇꯥꯕꯁꯤ ꯑꯩꯍꯥꯛ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯤ ꯃꯇꯝ ꯂꯩꯕ ꯈꯨꯗꯤꯡꯗ ꯇꯥꯏ ꯗꯥꯏꯃꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯗꯨꯕꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯛꯏ ꯁꯔꯀꯥꯔꯅ ꯇꯧꯕꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯇꯧꯗꯕ ꯌꯥꯎꯏ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯆꯦꯡꯒꯤ ꯃꯇꯥꯡꯁꯤꯃꯇꯪꯗꯤ ꯍꯤꯌꯥꯡꯂꯝ ꯀꯦꯟꯗ꯭ꯔꯁꯤ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤ ꯁꯨꯅ ꯄꯤꯕ ꯑꯗꯒꯤꯗꯤ ꯇꯣꯂꯣꯞ ꯆꯥꯕꯅ ꯄꯤꯗꯕ ꯍꯥꯏꯕꯗꯨ ꯑꯗꯨ ꯌꯥꯝꯅ ꯆꯨꯝꯕ ꯅꯤꯌꯣꯝꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯁꯨ ꯃꯗꯨ ꯌꯥꯗꯕ ꯊꯕꯛꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯁꯨ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ PDAꯒꯤ ꯑꯩꯈꯣꯏ ꯃꯟꯇ꯭ꯔꯤꯁꯤꯅꯁꯨ ꯇꯧꯍꯟꯖꯅꯤꯡꯉꯤ ꯑꯃꯗꯤ ꯀꯦꯟꯗ꯭ꯔꯒꯤ MLAꯅꯁꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯔꯒ ꯃꯇꯝ ꯁꯥꯡꯅ ꯊꯕꯛꯄꯨ ꯆꯨꯝꯅ ꯇꯧꯕ ꯀꯥꯡꯕꯨꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ 3 ꯀꯥꯕ ꯀꯥꯡꯕꯨ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯥꯔꯝꯃꯒ ꯇꯣꯛꯈꯤꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯍꯟꯕꯤꯌꯨ ꯊꯕꯛ ꯐꯖꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯊꯝꯖꯔꯤꯕꯣ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯄꯥꯕꯨꯡꯅꯁꯨ ꯉꯁꯤꯒꯤꯗꯤ ꯑꯔꯣꯏꯕ ꯀꯣꯂꯔꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯊꯝꯕꯤꯔꯝꯃꯤ ꯑꯗꯣ ꯄꯥꯕꯨꯡ ꯏꯁꯥꯁꯤ ꯍꯤꯌꯥꯡꯂꯝ ꯀꯦꯟꯗ꯭ꯔꯗꯒꯤꯅꯤ ꯑꯗꯣ ꯏꯁꯥꯒꯤ MLAꯁꯤ ꯃꯟꯇ꯭ꯔꯤ ꯐꯪꯍꯧꯗꯕꯁꯦ ꯄꯥꯕꯨꯡ ꯀꯔꯤ ꯈꯟꯕꯤꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯥꯗꯦ ꯁꯥꯡꯕꯛꯇ ꯅꯠꯇꯦ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯅ ꯈꯥꯏꯗꯣꯛꯑꯔꯕ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯃꯁꯤꯗ ꯐꯪꯗꯕꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯗꯦ ꯑꯗꯨꯕꯨ ꯃꯁꯤ ꯃꯇꯝ ꯂꯩꯕ ꯍꯧꯈꯤꯕ ꯇꯥꯝ ꯀꯌꯥꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯌꯥꯡꯂꯝ ꯀꯦꯟꯗ꯭ꯔꯁꯤꯁꯨ ꯃꯟꯇ꯭ꯔꯤ ꯐꯪꯈ꯭ꯔꯦ ꯀꯦꯕꯤꯅꯦꯠ ꯐꯥꯎ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯀꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯥꯙꯦ ꯁꯥꯝꯁꯤꯗꯤ 2ꯔꯛ ꯀꯥꯖꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯐꯪꯕ ꯉꯝꯗꯦ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗꯕꯗꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯃꯟꯇ꯭ꯔꯤ ꯑꯃꯐꯥꯎ ꯄꯤꯔꯛꯇꯕꯁꯤ ꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯗꯦ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯄꯥꯕꯨꯡꯒꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯄꯥꯕꯨꯡꯒꯤꯁꯨ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯈꯔ ꯐꯣꯡꯗꯣꯛꯄꯤꯔꯝꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯒꯤ ꯊꯧꯔꯝ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯄꯥꯎꯈꯨꯝꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥꯗ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯈ꯭ꯔꯕꯁꯨ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯈꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯕꯣꯏꯅꯥꯎ ꯋꯥꯍꯦꯡꯕꯝꯅ ꯈꯨꯔꯨꯝꯖꯔꯤ
खंगजबा ग्रेस कोटेज एकेडमी कक्चिंगी क्लास 11 साइंस की एडमिशन फॉर्म थाबा हौजरे एकेडमी असिना पिजरिबा खुदोंचाब सिंगदे बस सर्विस पलेल तेंथा खोंजोम वांगजिंग मांतक फुनाल वबगाय अमसुंग कक्चिंगने नुपी मचा अमसुंग नुपा मचागी बोर्डिंग की खुदोंचाब सुलैजै खंगहनजरिबा प्रिंसिपल ग्रेस कोटेज एकेडमी कक्चिंग सेंट कॉन नोबडिया कोचिंग सेंटर चरांगपाट मयाई लेकाई नियर लाई हराउफम थवाल चलिबा चाही असि क्लास 6 अमदी 9 की एंट्रांस टेस्ट थानबगी एडमिशन फॉर्म थाबा हौजरे क्लास हौबगी मतमना लाक्लिबा जून की तांग अमदगी हौजरगनी अककनबा सिट खरा खक्तनी अहानबा लाकपदा खुदोंचाबा पिजगनी कोचिंग सेंटर असना पिजरिबा खुदोंचाबा सिंगदी वीकली टेस्ट स्टडी मटेरियल सिलेक्शन फंख्रबा छात्र सिंगा इंटरेक्शन प्रोग्राम गे खुदोंचाबा सु पिजगनी सेपरेट हॉस्टल फॉर बॉयज एंड गर्ल्स ताकपी तंबिगदब ओजा सिंह असि एक्स नोबोदियानी अमदी ओजा सिंह असि 10 years एक्सपीरियंस लेरबा ngaktani मखोई सिंह अदुदी सेंजम रामानंद सिंह कोनसम भूपेंद्र सिंह अकुपा मरोल गिदमक कॉल तौबियो 7005 776995 अमुक्तंग हना 7005 776995 लोइनना 7005 1614442 अमुक्तंग हना 7005 161